Thunupi nangumana aingona usit thoidabi yabra nang hello. hello Ka sangabo aigi sangrabnya torokodro ngamdrene. oh kay hagen Lahangi package ki noina paisa lahobado. ah Aina school puna ma hangbaladi adudi niyom nate rule nate na haireba paisa lahobadudi kaide maram chadana lahobadudi nungaite paisa hantoro haina haibai warim chuna chateko. Hantoro ke noina ni hantoro oige noigi ni ado kitangdi nungaite noina dumai ta hobado adugi haigena tawrimina. Kanadu nate akoise. Aina mana school jo hangi. Adudi the home took then order to Vera Tawera, do the more company at arms say for Kanasu, Tom adugito Naitawaga, the Mina Haina Ponte. Nasi army, but too much koina army and oil. matam sana haide phawa nang matam kado to nang kena to la sauning go la po man su fine thada ba Ah, I sounding give a lady, I know me too, I sounding give a society. naun na te wa to to me na kena to na la ko jo nang na po to wa jo ngang thok ta di phawa ngang tho ga la No one adu ang na Kuya, pata and I pa hope mo I saw a amana do the whole not come to Copa again. chakut pa gida te da do lipuli ni dugido mo ya to pe Dahil school ko da ID Facebook Emmanuel da media ne ta harap pinauring sila mayam singda da tana si hagi na. koina Sumaya bu school adugido da. ai harake ba morong do Hmm. ai harake Hmm. ba tawo ngai Emmanuel da hai do Hmm. school da loina pui school na chahi adumaina khoi gi matam chat na ti si lobse Hmm. chahim gi phukat pa yawrene mai gi changra bu kharsa do adi Hmm. karam kanagom school khar na tha taruk ki laho yawrene admission ne regi tuition fees ne kaina tha taruk ki laho yawrene adi Ado ay kanagom school ho mari kanagom hangi school da sentence so hangi ta jaw de da jo hori poster adagi school jaw ba sin hangi ta hai kana taw de adu moi moi ju di ru na te khangmo hai rai adu hori moi close ki khang noi pon school me de he na chaw ra ba ne ka ka ina hai si noi school de ngarang ta ni ne hori close Oxford don bosco ji di hoi pok ju ne ꯑꯗꯨꯗꯤ le la ba ni ꯁ꯭ꯀꯨꯜꯒꯤ ꯀꯩꯅꯣꯅ ꯁ꯭ꯀꯨꯜꯒꯤ ꯃꯣꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯗ ꯇꯧꯕꯗꯣ ꯇꯤꯆꯔꯅ ꯀꯥꯏ ꯈꯪ ꯑꯗꯨ ꯇꯤꯆꯔꯅ ꯈꯪꯒꯗꯕ ꯄꯣꯠ ꯅꯠꯇꯦꯕꯗꯣ ai me school gi ꯅꯪꯅ rule du di ꯍꯪꯉꯤꯗꯨꯅ teacher da hai ka du khanga doi khang doi mi da na ꯑꯗꯨ ꯀꯗꯥꯏ ꯈꯪꯗꯣꯏꯅꯣ ꯇꯤꯆꯔꯒ ꯑꯗꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯂꯩꯕꯒ ꯈꯪꯉꯣ ꯇꯤꯆꯔꯗꯨ ꯇꯥꯛꯄꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒꯤ ꯀꯦꯁꯇꯣ ꯄꯨꯝꯅꯃꯛꯇꯤ ꯊꯣꯛꯄ꯭ꯔꯗꯣ ꯅꯪ khangau da ꯍꯥꯏꯔꯤꯕ na ꯍꯣꯂꯤ ꯀ꯭ꯔꯣꯁ ꯈꯪꯗꯦ ꯏꯃꯥꯅꯨꯑꯦꯜ ꯈꯪꯗꯦ ꯑꯗꯨ ꯀꯦꯁꯇꯣ ꯃꯣꯏꯗꯗꯤ ꯊꯣꯛꯁꯨ ꯊꯣꯛꯑꯣꯏꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯣꯏꯗꯗꯤ ꯂꯣꯏ ꯄꯨꯝꯅꯃꯛ ꯃꯣꯏꯒꯤ ꯅꯣꯇꯤꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯅꯁꯨ ꯏꯆꯥꯅꯨꯄꯤ ꯏꯇꯥꯎ ꯇꯥꯎ ꯇꯧꯔꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯨ ꯅꯔꯁꯔꯤ ꯃꯣꯏ ꯄꯦꯀꯦꯖ ꯑꯣꯛꯁꯐꯣꯔꯗꯁꯦ ꯍꯥꯟꯅꯗꯒꯤ ꯂꯥꯛꯑꯕꯅꯤ ꯑꯗꯣ ꯈꯨꯗꯛꯇ ꯄꯣꯔꯤꯈꯥ ꯂꯣꯏꯔꯒ ꯑꯩꯅ ꯒꯥꯔꯤ ꯊꯣꯡ ꯃꯑꯣꯡ ꯆꯥꯗꯦꯅ ꯑꯗꯨꯒ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯣꯏꯗꯤ ꯂꯧꯍꯧꯗꯦꯕ ꯇꯤꯁꯤꯒꯤ ꯄꯩꯁꯥꯗꯨꯇꯅꯦꯕ ꯂꯧꯍꯧꯔꯤꯁꯦ ꯇꯥꯔꯝ ꯑꯦꯟ ꯀꯟꯗꯤꯁꯟꯒꯤ ꯃꯈꯥ ꯄꯣꯜꯂꯦꯗꯅ ꯅꯣꯏꯒꯤꯗꯨꯗꯤ ꯔꯨꯜ ꯅꯠꯇ꯭ꯔꯦ ꯄꯣꯂꯤꯇꯤꯛꯁꯅꯁꯨ ꯌꯥꯎꯔꯦ ꯉꯝꯅꯕ ꯍꯥꯏꯔꯁꯨ ꯈꯨꯝꯅꯔꯦ ꯑꯗꯨꯕꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦꯅꯦ ꯄꯩꯁꯥꯗꯤ ꯇꯥꯜꯂꯒ ꯊꯣꯛꯏ ꯅꯣꯏꯒꯤ ꯏꯖꯠꯇꯨꯗꯤ ꯏꯖꯠ ꯌꯥꯝꯅ ꯂꯩꯌꯦ ꯇꯥꯔꯝ ꯑꯦꯟ ꯑꯩꯅ ꯀꯟꯗꯤꯁꯟꯒꯤ ꯈꯜꯂꯤ ꯃꯈꯥ ꯄꯣꯜꯂꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯌꯥꯅꯕꯒꯤ ꯃꯈꯥ ꯄꯣꯜꯂꯦꯕ ꯑꯗꯣ ꯅꯣꯏꯅ ꯂꯧꯍꯧꯔꯤ ꯀꯩꯗꯧꯅꯤ ꯄꯩꯁꯥꯗꯨꯗꯤ ꯑꯩꯗꯤ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯗꯦ ꯀꯩꯗꯧꯅꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯨꯝꯅ ꯑꯩꯈꯣꯏꯅ ꯁꯨꯕꯅꯤꯗꯅ ꯃꯄꯨꯡꯒꯤ ꯃꯈꯥꯗ ꯑꯗꯨꯝ ꯃꯣꯏꯅ ꯑꯩꯗꯤ ꯀꯔꯤ ꯇꯧꯅꯤ ꯃꯣꯏꯅ ꯇꯧꯅꯤꯡꯕ ꯄꯣꯠꯇꯨꯒ ꯇꯧ ꯍꯥꯏꯕꯗꯨꯒ ꯇꯧ ꯇꯥꯕꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯑꯦꯄꯣꯏꯟꯃꯦꯟꯗ ꯁꯨꯕꯅꯤꯅ ꯀꯅꯥꯅ ꯍꯣꯏꯅꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯗꯨ ꯑꯩꯅ ꯌꯥꯝꯅꯁꯨ ꯀꯩꯅꯣ ꯇꯧ ꯌꯥꯄꯣꯟꯇꯦꯕ ꯑꯩꯒꯤ ꯑꯉꯥꯡꯅꯁꯨ ꯉꯥꯏ ꯆꯞ ꯃꯥꯟꯅꯩ ꯑꯩꯉꯣꯟꯗ ꯍꯦꯡ ꯇꯧꯔꯛꯑꯁꯨ ꯑꯩꯅ ꯀꯔꯤ ꯍꯥꯏ ꯉꯝꯗꯣꯔꯤ ꯑꯗꯣ ꯑꯩꯅ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯃꯄꯨꯅꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯗꯦꯅ ꯀꯀꯥꯅ ꯇꯧꯔꯒ ꯂꯧꯍꯧꯕꯅꯤꯗꯅ ꯅꯠꯇꯦ ꯑꯗꯨ ꯃꯄꯨꯗꯨꯅ ꯍꯥꯟꯅꯗꯒꯤ ꯑꯩꯉꯣꯟꯗ ꯍꯥꯏꯅ ꯊꯝꯃꯕꯅꯤ ꯍꯥꯏꯗꯤ ꯅꯪ ꯈꯛꯇ ꯅꯠꯇꯦ ꯑꯇꯩꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯃꯣꯏꯒꯤ ꯗꯦꯠ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯁꯤꯡꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯅꯥꯝꯇ ꯂꯧꯗꯦꯕ ꯑꯗꯨꯏꯗꯣ ꯃꯥꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯑꯦꯛꯖꯥꯝ ꯐꯤꯗꯣ ꯂꯨꯄꯥ ꯊꯥꯍꯟꯗꯕꯤꯗ 500ꯗꯣ ꯇꯣꯝꯊꯤꯟꯁꯨ ꯃꯄꯥꯒꯤ ꯑꯛꯄꯥ ꯄꯣꯁꯇꯤꯡ ꯂꯥꯛꯇꯅ ꯑꯦꯛꯖꯥꯝ ꯊꯥꯍꯟꯗꯕꯤꯗ ꯄꯨꯈ꯭ꯔꯤꯅꯤ ꯑꯗꯨꯗꯤ ꯑꯉꯥꯡꯗꯣ ꯃꯥ ꯃꯣꯏꯒꯤꯗꯤ ꯑꯦꯄ꯭ꯂꯥꯏ ꯂꯧꯍꯧꯕ꯭ꯔꯥ ꯇꯧꯕꯗꯨꯗꯤ ꯃꯥꯗꯤ ꯁꯦꯞꯇꯦꯝꯕꯔꯗꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯦ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯇꯝꯗꯅ ꯐꯦꯕꯋꯥꯔꯤꯒꯤ ꯇꯥꯡ 12 ꯈꯛꯇꯅꯤ ꯃꯥꯒꯤꯗꯤ ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔꯗꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯝꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯇꯧꯕꯗꯨꯗꯤ ꯀꯅꯥꯝꯇ ꯀꯩꯁꯨ ꯂꯧꯗꯦꯕ ꯑꯗꯨꯗꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯈꯛꯇꯪ ꯇꯝꯃꯨ ꯅꯔꯁꯔꯤ LKG UKGꯗꯨꯅ ꯃꯣꯏꯗꯨꯗꯤ ꯗꯤꯇꯦꯟ ꯇꯧꯕꯁꯨ ꯌꯥꯗꯦ ꯃꯥꯒꯤ ꯃꯔꯝ ꯆꯥꯅ ꯇ꯭ꯔꯥꯟꯁꯐꯔ ꯆꯠꯄꯅꯤꯅ ꯑꯗꯨꯗꯤ ꯀꯅꯥꯝꯇ ꯀꯩꯅꯣ ꯂꯩꯇꯦꯕ ꯇꯣꯝꯊꯤꯟꯗꯒꯤ ꯋꯥꯔꯤ ꯅꯠꯇꯦ
Loyan ꯑꯗꯨꯁꯨ Dubai ꯔꯨꯜ to apply ꯅꯠꯇꯕ꯭ꯔꯥ my ꯍꯥꯏꯗꯤ own. ꯈꯜꯂꯤ ꯑꯣꯖꯥ ꯄꯨꯝꯅꯃꯛꯅ ꯍꯥꯏꯔꯤꯁꯦ ꯑꯦꯗꯃꯤꯁꯟ ꯃꯇꯝꯗꯗꯤ ꯑꯣꯖꯥ ꯄꯨꯝꯅꯃꯛꯁꯨ ꯂꯩꯃꯤꯟꯅꯔꯤꯅꯤ ꯄ꯭ꯔꯤꯟꯁꯤꯄꯜꯒꯤ ꯍꯦꯜꯞ ꯇꯧꯔꯒꯁꯨ ꯈꯪꯗꯦ ꯑꯣꯅꯔꯒ ꯈꯪꯗꯦ ꯂꯣꯏ ꯂꯩꯃꯤꯟꯅꯔꯤꯅꯤ To mapugi makha pole na moina kamaina chaliba adugi photo aimonu sudan ju kaim haiba te de matam kam nang na moto min changa ina wama kaima haina katkan do wanga to min ga haina cha khari phawan ꯑꯩꯗꯤ nang to ꯃꯃꯥꯡꯗꯩ ꯐꯣꯟꯗꯁꯨ ꯍꯥꯏꯗꯨꯗꯤ ꯀꯗꯥꯏ ꯂꯥꯛꯀꯅꯤ ꯍꯥꯏꯗꯤ ꯁꯤ ꯂꯧꯊꯣꯛꯄ ꯍꯥꯏꯅ ado mapu nang na chang matom dai khangde mapu su somda manakta phamna lerami adoge nang nam kainogi maramdi school gi maramda pepangang ado mapu ꯑꯩꯕ saun ꯑꯗꯨꯗꯤ ta ꯉꯥꯡ ꯇꯥꯕꯅꯤꯅꯦ ꯑꯩꯒꯤ ꯏꯆꯥꯗꯣ ꯐꯖꯅ ꯇꯥꯛꯂꯛꯇ꯭ꯔꯗꯤ ꯑꯇꯣꯞꯄ ꯒꯥꯔꯖꯤꯌꯟꯁꯨ ꯃꯌꯥꯝ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯑꯝꯕ ꯌꯥꯏ ꯂꯥꯛꯑꯝꯗꯕ ꯌꯥꯏ ꯑꯗꯨꯗꯤ ꯑꯩ ꯏꯆꯥꯗꯣ ꯐꯖꯅ ꯇꯥꯛꯂꯛꯇ꯭ꯔꯗꯤ ꯍꯥꯏ ꯇꯥꯕꯅꯤꯅ angang do school da padnam to honde manang gi tisi ko da tumin na pura thi faidana mi mayam pura mak ꯂꯣꯏꯔꯦ loina moi ꯇꯤꯆꯔ lori ꯄꯦꯔꯦꯟꯁ yauri ꯅꯣꯏꯅ ꯃꯤꯇꯤꯡ ꯇꯧꯅꯩꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯅꯦ ꯍꯣꯏꯅꯦ ꯃꯤꯇꯤꯡꯕꯨꯗꯤ atene ꯃꯤꯇꯤꯡ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯏꯁꯥꯁꯨ ꯏꯪꯂꯤꯁ ꯃꯦꯗꯤꯌꯝ ꯇꯝꯃꯛꯏꯅꯤ ado nang gi angang gi improve oide mi gi mayam improve oisina kamai ꯁ꯭ꯀꯨꯜꯁꯨ tawde ꯑꯩꯈꯣꯏꯁꯨ ꯁ꯭ꯀꯨꯜꯗ ꯀꯌꯥ ꯑꯃ ꯇꯥꯔꯒ ꯂꯥꯛꯏꯅꯤ ꯇꯤꯆꯔꯒ ꯒꯥꯔꯖꯤꯌꯟꯒ ꯑꯦꯇꯥꯆ ꯇꯧꯅꯔ ꯂꯥꯛꯏꯅꯤ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪꯁꯨ ꯔꯨꯜ ꯐꯪꯉꯤꯗꯅ improve oi ꯅꯣꯏꯅ oide ꯂꯥꯏꯔꯤꯛꯇꯣ dudi ꯍꯦꯜꯂꯝꯕ ꯌꯥꯏ nang khaktangi jengba yaroyaba mi mayam su leiri improve oibna mayam jam taragadi improve oidabududi kaidiki do hai aden nang kamai improve oide nang kamai khangdore improve oide nang kamai haidoino ꯀꯩꯅꯣꯅꯦ ꯑꯉꯥꯡꯗꯣ ꯅꯣꯏꯅ ꯇꯥꯛꯂꯛꯏꯅꯦ ꯑꯩꯅ ꯌꯦꯡꯉꯤꯅꯦ ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯣꯏꯅꯣ ꯑꯩ ꯏꯆꯥꯗꯣ ꯀꯔꯤ ꯋꯥꯠꯂꯛꯏ ꯀꯔꯤ ꯍꯦꯟꯒꯠꯂꯛꯏ ꯀꯔꯤ ꯋꯥꯠꯂꯛꯇꯦ ꯑꯗꯨ ꯈꯪꯉꯣꯏꯗ꯭ꯔꯅꯦ ꯅꯪ ado ꯀꯀꯥꯁꯨ ꯈꯪꯗꯣꯏꯅꯤꯅꯦ ꯅꯪ ꯅꯆꯥꯗꯣ ado nangna pangha mado nangna panghai hairu yuwan ni pon mo lo ado ge angang pon mo lo ni chap mana bana te ma ba pon mo lo ni chap mana bana te ꯍꯥꯏꯔꯛꯇꯕ ado school ꯃꯤꯁꯤꯡꯗꯨꯗꯤ dagi any school ꯃꯃꯤꯠ ꯄꯥꯡ dagi ꯄꯥꯡꯅ ꯃꯃꯤꯠ tawbada ꯇꯥꯡꯕ ꯑꯣꯏꯔꯝꯃꯅꯤ improve oyo oidabado ai su khang ka improve oyo oidai do system dana su tai ni adi mathada moy chakhi yauri ne chakhi yawu do moy matam chana tisi tawdana phajana ga farewell ga taroga kasu akhoi na su madu high ponte farewell ga taw phajna lemna ga takhi sum yaure do kana su tisaram na madu ꯑꯗꯣ piram madu taw high ꯐꯦꯌꯔꯋꯦꯜꯗꯨꯗꯤ ponte ꯀꯅꯥꯒꯨꯝꯕ ꯂꯩꯇꯕ ꯏꯃꯨꯡꯗ ꯑꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ adu noida parents ama dare karam teacher na di farewell piram haige adu wari ngate ba haidi phajana ꯍꯣꯏꯅꯦ school ga angang puthok matam na phajana positivity ta puthoke hai wane wam ta hai ta na haidi mo gi ꯍꯣꯏꯅꯦ apen bodo poraga angang do ꯑꯣ ai ꯑꯗꯣ angang gi ꯄꯩꯁꯥ improve ꯂꯧꯍꯧꯕ oina ꯄꯩꯁꯥꯗꯨꯅꯗꯤ ꯅꯣꯏꯒꯤ ꯄꯦꯟꯗꯕꯗꯣ ꯀꯣꯛꯑꯣ ꯍꯥꯏꯁꯦ nangna ngang du de keno da chakhre sense am da chakhre negative point da ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯀꯀꯥ ꯄꯩꯁꯥꯗꯨꯗꯤ ꯑꯩ ꯃꯌꯥꯝ ꯇꯥꯜꯂꯒ ꯊꯣꯛꯏꯀꯣ nangna ꯃꯔꯝ ꯆꯥꯗꯅ school ga ꯂꯧꯍꯧꯕꯗꯨꯗꯤ nangna ꯅꯨꯡꯉꯥꯏꯇꯦ chakhi matam de school da maina hullaga challi kari no adu niyam lo do ꯀꯔꯤ ꯑꯍꯦꯟꯕꯗꯤ ꯁ꯭ꯀꯨꯜꯗꯨꯒ nang ꯍꯨꯜꯂꯝꯒꯦ nangol ꯑꯩꯅ sound ma tar ga nang hoji email le lo tholu ja ngang do ya ꯑꯁ email ꯀꯥꯏꯗꯦ ai ꯀꯀꯥ gi ꯅꯪ right le ꯇꯧꯅꯤꯡꯕ lo ꯇꯧꯔꯣ thok na nang dwai ngang ma ꯀꯀꯥ tar ga ꯅꯪ di ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯁ꯭ꯀꯨꯜꯁꯦ ꯃꯥꯟꯅꯕ nang ꯈꯛꯇ na ꯅꯠꯇꯦ dwai ngang ma tar ga di nang ꯅꯪ angang email ꯇꯧꯅꯤꯡꯕ le ꯇꯧꯔꯣ do ai lo thok ko ngamani ko ꯅꯪ dwai nang ꯇꯧꯅꯤꯡꯕ ngang ꯇꯧꯕ ꯀꯀꯥ ꯅꯪ nang gi ꯊꯣꯛꯄꯤꯗꯤ taning ꯇꯧꯔꯛꯀꯅꯨ do ꯅꯪ tumine ꯇꯧꯅꯤꯡꯕ chakhi ꯇꯧ ga me nang kari ga ꯅꯪ dwai nang ꯇꯧꯅꯤꯡꯕ ꯇꯧ gaga tar ga challi no ꯑꯩꯒꯤ ꯄꯦꯟꯗꯕꯗꯨꯗꯤ ꯁ꯭ꯀꯨꯜꯗ ꯍꯥꯏꯔꯝ ꯇꯥꯕꯅꯤ ꯁ꯭ꯀꯨꯜꯗ ꯅꯪꯅ ai ma ꯄꯨꯔꯦꯅ ꯅꯪ ꯏꯀꯣꯅꯣꯃꯤꯛꯁ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯨꯅꯦ ꯅꯪ school ꯗꯨꯒꯤ ga nang ꯄꯣꯂꯤꯇꯤꯛꯁ angang ꯑꯩꯉꯣꯟꯗ to ꯇꯧꯔꯛꯀꯅꯨꯅꯦ tamido nang angang tamido di mi gi khuram kerama gi nang gi case ta challi intro na school ga nang angang do hai te nang tang de ma te ba ꯑꯩ ꯀꯅꯥꯒꯤ ꯃꯤꯅ ꯍꯥꯏꯔꯛꯇꯦꯕ ꯍꯥꯏꯔꯝꯗꯦ ꯒꯥꯔꯖꯤꯌꯟ ꯑꯃꯈꯛꯇꯅꯤ ngano ꯑꯗꯨꯒ ꯂꯩꯔꯝꯃꯤꯗꯣ bobitra ꯀꯅꯥꯒꯤ nang ꯃꯃꯥꯡꯗ dumai ngano no ꯎꯠꯂꯝꯒꯦ ꯀꯅꯥꯒꯤ ꯃꯃꯥꯡꯗ ꯏꯟꯁꯜ ꯇꯧꯔꯝꯒꯦ nang dumai ni school da ngang ta ga ai su sauni ꯅꯪꯒꯤ do di ꯅꯌꯥꯝꯕꯒꯤ punam su sauni ꯅꯪꯅꯁꯨ maram di ai ꯅꯨꯄꯥꯁꯤ su leire ne ꯁ꯭ꯀꯨꯜ ꯆꯦꯟꯖ ꯇꯧꯔꯤꯅꯤꯅꯦ ꯅꯪꯗꯤ ai ꯅꯣꯏ ꯁ꯭ꯀꯨꯜꯗꯩ su ꯁꯨꯔ sauni ni ꯊꯥꯔꯤꯅꯤ punam su sauni ꯅꯪꯗꯤ nang ꯅꯣꯏ ꯁ꯭ꯀꯨꯜ tumna ꯁꯨꯔꯒ ꯆꯥꯕꯅꯤꯅꯅꯦ bobita ꯍꯨꯟꯕ ꯌꯥꯔꯣꯏꯕ ꯅꯪꯗꯤ ꯅꯣꯏ ꯁ꯭ꯀꯨꯜ bobita ꯁꯨꯔ ai wa ge ꯆꯥꯕꯅꯤꯅ ꯅꯪꯗꯤ now ꯍꯟꯕ ꯌꯥꯔꯣꯏ oi kaka wa ge nang chumna ja ta tamaning de ya ta nang pura mangang bi ai school da ngang ta ga ai su madu ga head oi ma ai su saurakane nang ngang du ga nang ngang ꯑꯩꯅ sauni ꯀꯀꯥ te ꯑꯣ nang de ngang de se ꯑꯗꯩꯗꯤ ꯑꯩꯒꯤ noi na ngaw ꯑꯉꯥꯡꯗꯣ ga ngang du ga sau ngang no tai nang ꯅꯣꯏꯅ de ꯑꯉꯥꯡꯗꯣ ꯐꯖꯅ ꯇꯥꯛꯂꯛꯇꯕ ꯇꯥꯕ ꯇꯥꯔꯒꯗꯤ ꯑꯩ aya ꯇꯨꯃꯤꯟ ꯂꯩꯇꯥꯔꯦꯅꯦ ꯑꯉꯥꯡꯗꯣ ꯍꯌꯦꯡꯒꯦꯅ ꯊꯥꯏ ꯅꯠꯇ꯭ꯔꯅꯦ ꯑꯩꯈꯣꯏꯁꯨ ado aidi mapugi makhara suri appointment suri ne noina pangna ngang ya blane nana nani wado kari no nang office ꯃꯄꯨꯅꯗꯤ nani ꯑꯩꯉꯣꯟꯗ wado ꯍꯥꯏꯔꯛꯇꯦ kana tani no ne ꯑꯣꯐꯤꯁꯇ e ꯀꯔꯝꯕ ꯐꯠꯇꯕ ꯍꯥꯏꯔꯝꯒꯦ ꯑꯩꯅ nang thammodo nang teacher don na ꯃꯤꯑꯣꯏꯕꯁꯦ ꯄꯩꯁꯥꯅ ꯂꯣꯏꯅ ꯂꯩꯕ ꯖꯥꯠꯅꯦ ꯅꯣꯏꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯄꯦꯟꯗꯕ ꯑꯩꯒꯤꯁꯨ ꯅꯪꯒꯤ ꯑꯉꯥꯡ ꯈꯛꯇ ꯇꯝꯃꯤꯗ ꯑꯩꯁꯨ ꯑꯉꯥꯡ ꯍꯥꯏꯅ ꯇꯝꯃꯤꯅꯦ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯑꯉꯥꯡꯁꯤꯡꯅ ꯍꯣꯏ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯔꯒ ꯑꯗꯨꯅꯤ ꯅꯪꯒꯤ ꯍꯥꯏꯗꯣ ꯑꯉꯥꯡ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯗꯦ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯀꯀꯥꯅꯒ ꯙꯝꯀꯤ ꯅꯪꯅ ꯇꯧꯔꯛꯏꯗꯣ ꯍꯣꯝꯗꯣꯏꯗꯣ ꯑꯦꯃꯥꯟꯅꯕ ꯂꯧꯊꯣꯛꯍꯜꯂꯣ ꯀꯥꯏ ꯅꯪꯒꯤ ꯂꯧꯊꯣꯛꯎ ꯑꯉꯥꯡ ꯀꯥꯏꯗꯦꯅꯦ ꯍꯣꯝꯗꯣꯏꯗꯣ ꯅꯪ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯗꯦ ꯑꯦꯃꯥꯟꯅꯕ ꯈꯛꯇ ꯍꯥꯏꯕꯩꯔꯥ ꯅꯠꯇꯦ ꯅꯠꯇ꯭ꯔꯒ ꯅꯣꯏ ꯄꯄꯥꯒ ꯀꯦꯁ ꯀꯥꯟꯅꯕꯒꯤ ꯍꯣꯡꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯑꯉꯥꯡ ꯑꯗꯨꯗꯣ ꯏꯝꯄ꯭ꯔꯨꯚ ꯑꯩꯒꯤ ꯑꯣꯏꯗꯕꯩ ꯋꯥꯈꯜꯅꯤ ꯍꯣꯡꯗꯣꯏꯔꯥ ꯅꯪ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯋꯥꯈꯜꯅꯤ ꯃꯔꯝꯗ ꯑꯩ ꯑꯉꯥꯡꯁꯨ ꯏꯝꯄ꯭ꯔꯨꯚ ꯈꯪꯗꯕ꯭ꯔꯥꯅꯦ ꯑꯣꯏꯗꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯅꯪꯅ ꯄꯥꯔꯁꯣꯅꯦꯜ ꯂꯛꯈꯅꯦ ꯃꯦꯇꯔꯅꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯔꯁꯣꯅꯦꯜ ꯃꯦꯇꯔꯅꯤꯗꯨꯗꯣ ꯑꯗꯨ ꯅꯪꯒꯤ ꯄꯥꯔꯁꯣꯅꯦꯜ ꯃꯦꯇꯔꯅꯤ ꯅꯪ ꯑꯗꯨ ꯑꯗꯨꯅ ꯈꯨꯝꯖꯤꯜꯂꯒ ꯀꯩꯅꯣ ꯅꯪ ꯇꯧ ꯀꯔꯤꯒꯤꯅꯣ ꯅꯪ ꯇꯥꯔꯦꯕ ꯑꯉꯥꯡꯁꯤꯡꯗ ꯁ꯭ꯀꯨꯜꯗ ꯑꯗꯨꯒ ꯇꯥꯏꯅꯔꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯃꯤ nang ꯒꯥꯔꯖꯤꯌꯟ adugi ꯄꯨꯝꯅꯃꯛꯁꯨ ꯍꯥꯏ personal nang adugi ꯒꯥꯔꯖꯤꯌꯟ personal ꯄꯨꯝꯅꯃꯛꯁꯨ matter ꯍꯥꯏ nang fataba
ꯐꯠꯇꯕ ꯄꯥꯔꯁꯣꯅꯦꯜ ꯃꯦꯇꯔꯗꯣ ꯅꯪꯅ ꯈꯣꯝꯖꯤꯜꯂꯒ ꯁ꯭ꯀꯨꯜꯗ ꯇꯥꯏꯅꯔꯒ ꯅꯪ ꯀꯔꯤꯒꯤ ꯆꯠꯇꯣꯔꯤꯕ ꯁ꯭ꯀꯨꯜꯗ ꯇꯥꯏꯅꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗꯤ ꯁꯥꯎꯅꯕ ꯑꯩꯅ ꯃꯗꯨꯗꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯔꯝꯕ꯭ꯔꯣ ꯅꯪꯒꯤ ꯁ꯭ꯀꯨꯜꯗꯣ ꯑꯩꯗꯤ ꯄꯦꯟꯗꯕ ꯈꯛꯇ ꯅꯣꯏꯗ ꯍꯥꯏꯔꯝꯕꯅꯦ ꯅꯪꯅ ꯉꯥꯡꯉꯤ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯆꯤꯌꯥꯔꯗ ꯆꯩꯅ ꯀꯟꯕꯒ ꯆꯞ ꯃꯥꯟꯅꯩꯕ ꯆꯨꯝꯅ ꯍꯥꯏꯔꯒꯁꯨ ꯀꯥꯏꯗꯦ ꯑꯗꯩ ꯑꯇꯣꯞꯄ ꯃꯔꯝꯗ ꯍꯥꯏꯔꯨ ꯅꯣꯏꯁꯨ ꯄꯩꯁꯥ ꯂꯧꯍꯧꯔꯤꯗꯣ ꯃꯤꯒꯤ ꯃꯅꯪꯒ ꯊꯝꯃꯒ ꯅꯣꯡꯃꯩ ꯀꯥꯞꯄꯒ ꯂꯧꯍꯧꯕ ꯄꯩꯁꯥꯅꯦꯕ ꯑꯗꯨꯅ ꯅꯪ ꯃꯆꯥ ꯈꯪꯗꯦ ꯃꯤꯒꯤ ꯃꯆꯥ ꯍꯟꯗꯛ ꯀꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯅ ꯆꯦꯛ ꯇꯥꯔꯦꯅ ꯃꯤ ꯃꯃꯥꯡꯗ ꯃꯄꯨꯔꯤ ꯃꯃꯥꯡꯗ ꯅꯪ ꯋꯥ ꯂꯥꯎꯔ ꯀꯔꯤ ꯆꯠꯂꯤꯕꯅ ꯑꯗꯨꯒꯤ ꯅꯤꯌꯣꯝ ꯂꯪ ꯑꯩꯃ ꯀꯩꯗꯧꯕꯩ ꯅꯤꯌꯣꯝꯅꯗꯣꯏꯕ ꯃꯄꯨꯗꯨꯁꯨ ꯈꯪꯍꯟꯕꯩ ꯃꯊꯧꯗꯤ ꯇꯥꯏꯅ ꯁ꯭ꯀꯨꯜꯁꯦ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯅꯕꯒꯤꯗꯃꯛ ꯑꯗꯨꯒ ꯀ꯭ꯂꯥꯁ ꯑꯣꯏꯕꯗꯣ ꯈꯔ ꯂꯧꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯅꯪ ꯃꯥ ꯍꯟꯅ ꯖꯦꯡ ꯅꯪ ꯉꯥꯡꯉꯨ ꯅꯪ ꯀꯔꯤ ꯈꯨꯟꯁꯤ ꯅꯪ ꯃꯥ ꯍꯦꯟꯅ ꯉꯥꯡꯉꯨ ꯅꯪ ꯂꯧꯔꯤꯕ ꯑꯉꯥꯡꯗꯣ ꯑꯦꯝꯁꯟ ꯇꯧꯕ ꯌꯥꯒꯦꯔꯣ ꯈꯪꯉꯕ ꯅꯪꯅ ꯂꯧꯔꯤꯕ ꯑꯉꯥꯡ ꯑꯩꯈꯣꯏ ꯑꯆꯨꯝꯕꯩꯗꯃꯛꯇ ꯁꯤꯕꯒꯤꯗꯕ ꯃꯤꯅꯤ ꯑꯩꯈꯣꯏ ꯑꯆꯨꯝꯕꯩꯗꯃꯛꯇ ꯁꯤꯕꯒꯤꯗꯕꯅꯤ ꯑꯩ ꯏꯆꯥꯁꯤ ꯃꯄꯨꯟꯁꯤ ꯃꯥꯡꯍꯜꯂꯒ ꯅꯪ ꯅꯆꯥꯅꯤꯗꯨ ꯀꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯌꯦꯡ ꯇꯥꯏꯅ ꯏꯁꯣꯔꯤ ꯂꯩꯗꯅ ꯕꯣꯕꯤꯇꯥ ꯅꯪ ꯋꯥ ꯉꯥꯡꯕꯗ ꯅꯪ ꯍꯩꯁꯤꯡꯅ ꯉꯥꯡꯉꯨ ꯅꯪ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯈꯨꯜꯂꯛꯁꯤꯒ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯅꯪ ꯈꯟꯅ ꯈꯣꯠꯅ ꯇꯧꯔꯒ ꯅꯪ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯇꯧꯔꯛꯀꯅꯨ ꯅꯪꯒꯤ ꯑꯉꯥꯡ ꯍꯧꯖꯤꯛꯐꯥꯎꯗ ꯀꯛꯇ꯭ꯔꯤ ꯈꯪꯉꯨ ꯑꯩꯈꯣꯏꯗꯤ ꯑꯆꯨꯝꯕ ꯂꯝꯕꯤꯗꯅꯤ ꯑꯩꯒꯤ ꯏꯆꯥꯗꯣ ꯅꯪꯅ ꯙꯝꯀꯤ ꯇꯧꯔꯒꯅꯦ ꯅꯪꯅ ꯀꯛꯀꯦꯁꯤꯅꯦ ꯏꯆꯥꯁꯤꯒꯤ ꯃꯄꯨꯟꯁꯤ ꯅꯆꯥꯅꯤꯗꯨ ꯃꯍꯩ ꯆꯥ ꯐꯪꯕ ꯌꯦꯡ ꯇꯥꯏꯅ ꯏꯁꯣꯔꯗꯤ ꯂꯩꯗꯅ ꯅꯪ ꯆꯀꯠ ꯆꯛꯊꯨ ꯆꯥꯟ ꯃꯧꯊꯨ ꯀꯁꯨꯕꯤ ꯅꯣꯏ ꯀꯁꯨꯕꯤꯗ ꯈꯜꯂ ꯏꯕꯅ ꯅꯪ ꯅꯣꯛꯄꯤꯔꯝꯒꯅꯤ ꯔꯤꯄ꯭ꯔꯦꯖꯦꯟ ꯇꯟꯅ ꯆꯦꯟꯗꯥꯂꯤꯁꯦ ꯅꯣꯏ ꯑꯗꯨꯃꯥꯏ ꯉꯥꯡ ꯀꯩ ꯉꯣꯟꯗ ꯅꯪ ꯑꯩꯉꯣꯟꯗ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ ꯅꯪꯅ ꯀꯔꯤ ꯀꯌꯥꯝ ꯈꯪꯉꯗꯅ ꯑꯍꯥ ꯀꯀꯥꯒꯤ ꯐꯣꯟꯗꯣ ꯀꯀꯥꯒꯤ ꯅꯨꯄꯤꯅ ꯐꯣꯟꯗꯣ ꯀꯔꯤ ꯈꯪꯉꯗꯅ ꯑꯩꯉꯣꯟꯗ ꯀꯁꯨꯕꯤ ꯑꯗꯨꯝ ꯋꯥ ꯉꯥꯡ ꯀꯥꯏꯗꯣ ꯌꯥꯕ꯭ꯔꯥ ꯆꯠꯊꯨ ꯅꯃꯥꯅꯤ ꯅꯣꯏꯅ ꯋꯥ ꯉꯥꯡꯒꯅꯨꯅꯦ ꯑꯩꯈꯣꯏ ꯀꯁꯨꯕꯤꯔꯝꯁꯦ ꯑꯩꯈꯣꯏꯗꯤ ꯏꯄꯥꯗꯣ ꯏꯃꯥ ꯈꯛꯇꯅꯤꯅꯦ ꯅꯪꯒꯤꯗ ꯅꯪꯒꯤ ꯂꯥꯛ ꯏꯃꯥ ꯏꯄꯥ ꯈꯜꯂꯗꯤꯅꯦ ꯑꯩꯒꯁꯨ ꯄꯟꯅ ꯉꯥꯡꯗꯦ ꯅꯪꯒꯤ ꯏꯃꯥ ꯅꯪꯒꯤꯗ ꯏꯄꯥ ꯂꯥꯛ ꯑꯩꯁꯨ ꯍꯥꯏꯅ ꯉꯥꯡꯗꯦ ꯈꯜꯂꯗꯤ ꯅꯪꯒꯤꯗ ꯂꯥꯛ ꯍꯥꯏꯅ ꯅꯪꯅ ꯀꯁꯨꯕꯤ ꯀꯥꯏꯗꯣ ꯁꯪꯉꯒ ꯍꯥꯏꯕꯅꯦ ꯅꯪꯉꯣꯟꯗ ꯂꯥꯛ ꯍꯥꯏꯅ ꯈꯜꯂꯗꯤ ꯅꯪꯒꯤ ꯅꯕꯨꯡꯅ ꯈꯟꯗꯥꯟ ꯃꯨꯛꯄ ꯊꯕꯛ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯇꯧꯗꯦ ꯅꯪꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯅ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯕꯅꯤ ꯅꯪ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯀꯔꯤ ꯇꯧꯕ ꯉꯥꯡꯒꯅꯨ ꯉꯥꯡꯈ꯭ꯔꯒꯦ ꯀꯔꯤ ꯅꯪꯅ ꯑꯍꯦꯟꯕ ꯋꯥ ꯉꯥꯡꯉꯤꯗꯣ ꯑꯩꯒꯤ ꯉꯥꯡꯈ꯭ꯔꯒꯦ ꯆꯤꯌꯥꯔꯗ ꯀꯟꯕꯒꯨꯝꯕꯅꯤ ꯅꯪꯅ ꯀꯩꯅꯣ ꯇꯧꯔꯤꯗꯨꯗꯤ ꯅꯪꯒꯤ ꯆꯤꯌꯥꯔꯗ ꯀꯜꯂꯦꯅ ꯅꯁꯨꯡ ꯅꯪꯒꯤ ꯄꯩꯁꯥ ꯅꯃꯥꯟꯅꯕꯤꯁꯤꯡꯗꯒꯤ ꯅꯪꯅ ꯅꯪꯒꯤ ꯑꯅꯥꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯟꯅꯕ ꯂꯣꯏꯔꯒ ꯑꯩꯉꯣꯟꯗ ꯃꯃꯨꯠꯇ ꯑꯣꯟꯁꯤꯜꯂꯛꯏꯗ ꯅꯪ ꯀꯩ ꯀꯥꯟꯅꯒꯦ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯦ ꯅꯪꯒꯤ ꯆꯤꯌꯥꯔꯗ ꯀꯜꯂꯦ ꯅꯪꯒꯤ ꯑꯅꯥꯕꯗꯣ ꯑꯩ ꯄꯩꯁꯥ ꯈꯔ ꯑꯩꯒꯤ ꯂꯧꯊꯣꯛꯑꯕꯣ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯅꯪꯒꯤ ꯅꯄꯨꯟꯁꯤꯗꯣ ꯈꯨꯟꯗꯨꯅ ꯄꯣꯜꯂꯤꯕ ꯃꯍꯥꯖꯤꯠꯇꯣ ꯂꯩꯔꯝꯒꯅꯤ ꯅꯄꯨꯟꯁꯤꯗꯣ ꯌꯦꯡꯒꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯒꯦꯅ ꯀꯀꯥꯅ ꯍꯧꯖꯤꯛ ꯐꯥꯎ ꯊꯥꯔꯛꯏꯕ ꯐꯣꯟ ꯃꯌꯥꯝꯗꯣ ꯏꯆꯥꯒ ꯐꯣꯟ ꯇꯧꯔꯒ ꯃꯗꯨꯒꯤ ꯋꯥ ꯄꯩꯁꯥꯗ ꯉꯥꯡꯉꯤꯗꯣ ꯑꯩꯅ ꯁꯤꯛꯀꯤꯝꯕ ꯐꯪꯕ꯭ꯔꯣ ꯃꯗꯨꯒꯤ ꯄꯩꯁꯥꯗ ꯑꯩꯅ ꯁꯤꯛꯀꯤꯝ ꯐꯪꯕ꯭ꯔꯣ ꯈꯪꯉꯤ ꯑꯩꯁꯨ ꯈꯪꯉꯤ ꯃꯄꯨꯒꯤ ꯃꯈꯥꯗ ꯂꯩꯕꯅꯤ ꯃꯄꯨꯗꯨ ꯇꯧ ꯍꯥꯏꯕꯗꯨ ꯇꯧ ꯇꯥꯕꯅꯤꯅ ꯅꯪꯒꯤ ꯐꯔꯦ ꯋꯥꯗꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯪꯅ ꯃꯄꯨꯒ ꯑꯩꯒꯤ ꯋꯥꯔꯤ ꯇꯂꯞ ꯄꯤꯔꯕ꯭ꯔꯣ ꯁꯥꯟꯅꯔꯅꯤꯗꯅ ꯃꯄꯨꯅ ꯅꯪꯅ ꯑꯗꯨꯗꯤ ꯑꯩꯒꯤ ꯅꯪꯗꯤ ꯇꯂꯞ ꯃꯄꯨꯒꯤ ꯇꯣꯂꯣꯞ ꯆꯥꯅ ꯄꯤꯔꯕ꯭ꯔꯕ ꯂꯩꯕꯅꯤꯅ ꯃꯄꯨꯒꯤ ꯇꯣꯂꯣꯞ ꯆꯥꯅ ꯂꯩꯕꯅꯤꯅ ꯃꯄꯨ ꯀꯜꯂ ꯋꯥ ꯉꯥꯡꯉꯤꯅꯤꯅ ꯀꯀꯥꯁꯨ ꯍꯥꯏꯔꯤꯅꯤꯅ ꯅꯪꯒꯤꯗꯨꯗꯤ ꯑꯩꯉꯣꯟꯗ ꯃꯄꯨ ꯉꯥꯡꯕꯒ ꯆꯞ ꯀꯜꯂꯒ ꯋꯥ ꯃꯥꯟꯅꯩꯅ ꯉꯥꯡꯕ ꯉꯥꯡꯗꯕ ꯅꯠꯇꯦ ꯑꯩꯅ ꯅꯪꯅ ꯁ꯭ꯀꯨꯜꯗꯒ ꯍꯨꯜꯂꯒ ꯉꯥꯡꯅ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯑꯦꯅꯤ ꯃꯤꯁꯨ ꯑꯣꯏꯁꯅꯨ ꯂꯥꯏ ꯃꯆꯥꯁꯨ ꯑꯣꯏꯁꯅꯨ ꯃꯗꯨꯗꯤ ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯃꯗꯨꯗꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯑꯃ ꯍꯥꯏꯕꯗꯤ ꯁ꯭ꯀꯨꯜ ꯍꯨꯜꯂꯒ ꯅꯪ ꯆꯨꯝꯅ ꯉꯥꯡꯕꯗꯨꯗꯤ ꯁ꯭ꯀꯨꯜꯗꯒ ꯇꯨꯃꯤꯟꯅ ꯄꯦꯔꯦꯟꯁ ꯇꯤꯆꯔ ꯇꯧꯅꯤꯡꯗꯦ ꯃꯤꯇꯤꯡꯗ ꯍꯥꯏꯔꯣ ꯄꯦꯔꯦꯟꯁ ꯇꯤꯆꯔ ꯃꯤꯇꯤꯡꯗ ꯀꯝꯄ꯭ꯂꯦꯟ ꯃꯌꯥꯝ ꯑꯃ ꯄꯦꯔꯦꯟꯁꯅꯁꯨ ꯇꯤꯆꯔꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯋꯤꯗꯨꯗꯤ ꯀꯅꯥ ꯀꯔꯤ ꯉꯥꯡꯕ ꯉꯝꯗꯦꯗꯨꯗꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯒ ꯅꯪꯅ ꯌꯥꯕ ꯃꯤ ꯄꯨꯝꯅꯃꯛ ꯂꯩꯕ ꯅꯠꯇꯦ ꯅꯪꯅ ꯌꯥꯗꯕ ꯃꯤ ꯄꯨꯝꯅꯃꯛ ꯂꯩꯇꯦ ꯑꯩ ꯀꯩꯁꯨꯝ ꯃꯤ ꯗꯔꯀꯥꯔ ꯑꯃ ꯇꯥꯗꯦ ꯑꯣꯏꯅ ꯄꯣꯛꯄ ꯑꯩꯗꯤ ꯔꯨꯜꯗ ꯇꯥꯔꯒꯗꯤ ꯔꯨꯜꯗ ꯌꯥꯕ ꯁꯦꯝꯃꯤ ꯌꯥꯗꯕ ꯄꯨꯝꯅꯃꯛ ꯅꯪꯅ ꯂꯩꯗꯣꯔꯤꯅꯦ ꯁꯥꯅꯦ ꯅꯪꯅ ꯁꯥꯁꯨ ꯀꯀꯥ ꯏꯄꯥꯒꯨꯝꯕꯅꯤ ꯔꯨꯜꯗꯗꯤ ꯔꯨꯜꯗ ꯁꯦ ꯍꯥꯏꯅ ꯍꯥꯏꯅꯔꯤꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯁꯨꯕꯤ ꯀꯥꯏꯅ ꯈꯜꯂꯛꯏꯗꯣ ꯅꯪꯒꯤ ꯅꯪꯗꯣ ꯂꯥꯛꯑꯒ ꯑꯩꯅ ꯈꯜꯂꯗꯤ ꯅꯪꯅ ꯉꯥꯡꯉꯤ ꯈꯪꯕ꯭ꯔꯥ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯅꯪ ꯀꯅꯥꯗꯣ ꯑꯩ ꯏꯁꯥꯗ ꯊꯥꯔꯤꯗꯣ ꯗꯤ ꯑꯦꯟ ꯑꯦ ꯇꯦꯁ ꯇꯧꯕ ꯍꯣꯏ ꯉꯝꯒꯗ꯭ꯔꯥ ꯅꯪꯅ ꯏꯆꯥꯅꯨꯄꯤ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯅꯪꯅ ꯅꯄꯥꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯅꯕ꯭ꯔꯥ ꯅꯪ ꯀꯔꯝꯕ ꯈꯣꯔꯣ ꯅꯪ ꯊꯥꯔꯤ ꯅꯪ ꯅꯁꯥꯅ ꯈꯪꯗ꯭ꯔꯥ ꯅꯪ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯝꯕ ꯑꯊꯤꯕ ꯐꯣꯟ ꯊꯥꯔꯝꯒꯦ ꯅꯨꯃꯤꯠꯇꯨꯗ ꯅꯪꯅ ꯊꯥꯔꯤꯕ ꯈꯣꯔꯅꯣ ꯀꯅꯥꯗꯅꯣ ꯅꯪꯅ ꯀꯔꯝꯕ ꯐꯣꯟ ꯉꯥꯡꯉꯤꯗꯣ ꯀꯔꯝꯕ ꯑꯊꯤꯕ ꯐꯣꯟ ꯊꯥꯔꯝꯒꯦ ꯑꯩ ꯀꯔꯤ ꯃꯋꯥ ꯑꯩꯈꯣꯏ ꯂꯧꯗꯦ ꯅꯪꯅ ꯗꯔꯀꯥꯔ ꯉꯥꯡꯉꯤꯕ ꯇꯥꯗꯦꯅꯦ ꯋꯥꯉꯥꯡꯗꯣ ꯑꯩ ꯁꯉꯥꯡ ꯅꯪ ꯐꯅ ꯀꯔꯤꯅꯣ ꯂꯩꯇꯕ ꯅꯠꯇꯦꯅꯦ ꯅꯪꯒꯤ ꯄꯩꯁꯥꯒꯤ ꯔꯨꯜ ꯅꯪꯅ ꯉꯥꯡꯉꯤꯕ ꯂꯧꯔꯒ ꯅꯤꯌꯣꯝ ꯋꯥꯉꯥꯡ ꯆꯥꯗꯦ ꯁꯉꯥꯡꯗꯣ ꯀꯅꯥ ꯍꯥꯏꯕꯅꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯅꯪꯅ ꯄꯩꯁꯥ ꯉꯥꯡꯉꯤꯕ ꯂꯧꯍꯧꯔꯤꯕ ꯋꯥꯉꯥꯡ ꯔꯨꯜꯗꯣ ꯁꯉꯥꯡꯗꯣ ꯅꯤꯌꯣꯝ ꯀꯅꯥꯗ ꯆꯥꯗꯦꯅ ꯉꯥꯡꯉꯤꯅꯣꯕ ꯅꯪ ꯀꯔꯤ ꯑꯍꯦꯟꯕ ꯐꯠꯇꯕ ꯋꯥ ꯉꯥꯡꯉꯝꯒꯦ ꯑꯩ ꯅꯨꯃꯤꯠꯇꯨꯒ ꯀꯔꯤ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯀꯔꯤꯅꯣ ꯅꯪ ꯉꯥꯡꯉꯤꯗꯣ ꯅꯪ ꯀꯔꯤ ꯑꯩꯉꯣꯟꯗ ꯉꯥꯡꯕ ꯋꯥꯉꯥꯡ ꯅꯠꯇ꯭ꯔꯥ ꯁꯉꯥꯡ ꯀꯅꯥꯅꯣ ꯉꯥꯡꯉꯝꯒꯦ ꯉꯥꯡꯉꯤꯗꯣ ꯀꯔꯤ ꯋꯥꯉꯥꯡ ꯅꯪꯅ ꯁꯉꯥꯡ ꯅꯣꯏꯒꯤ ꯉꯥꯡꯉꯝꯒꯦ ꯃꯄꯨꯗꯨꯒ ꯁꯥꯎꯅꯕꯅ ꯃꯄꯨꯗꯨꯒ ꯈꯣꯔꯗꯣ ꯊꯥꯎ ꯃꯄꯨꯗꯨꯁꯨ ꯇꯧꯕ ꯑꯩꯉꯣꯟꯗ ꯀꯔꯤ ꯅꯪ ꯉꯥꯡꯗꯣꯏꯕ ꯍꯥꯏꯌꯨꯗꯅ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯍꯥ ꯃꯄꯨꯗꯨꯒ ꯇꯧꯅꯧ ꯍꯥꯏꯌꯨ ꯅꯪ ꯀꯔꯤꯒꯤ ꯑꯩꯅ ꯅꯪ ꯂꯧꯔꯤꯗꯣ ꯁ꯭ꯀꯨꯜꯗꯨꯒꯤ ꯑꯩꯅ ꯁꯥꯏꯠ ꯆꯠꯂꯒ ꯇꯧꯔꯤꯗꯣ ꯋꯥ ꯉꯥꯡꯒꯦ ꯑꯩꯅ ꯇꯧꯔꯤꯗꯣ ꯃꯄꯨꯗꯨꯗꯤ ꯅꯪꯅ ꯂꯧꯍꯧꯕꯅꯤꯅ ꯅꯪꯅ ꯅꯪ ꯁ꯭ꯀꯨꯜꯗꯤ ꯑꯩꯅꯗꯤ ꯀꯩꯅꯣꯗ ꯁꯤꯂꯤꯞꯇꯣ ꯀꯛꯑꯕꯅꯤꯅ ꯑꯗꯣ ꯑꯩꯅ ꯑꯩ ꯈꯪꯗꯦ ꯏꯔꯦꯗꯅ ꯑꯗꯣ ꯅꯪꯅꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯅꯤꯅ ꯑꯩꯗꯤ ꯅꯉꯣꯟꯗ ꯄꯤꯔꯝꯃꯤ ꯑꯩꯗꯤ ꯅꯉꯣꯟꯗ ꯄꯦꯟꯗꯕꯗꯣ ꯐꯣꯡꯗꯣꯛꯀꯦꯅ ꯍꯣꯏ ꯇꯧꯖꯔꯛꯏꯅꯤ ꯑꯩ ꯋꯥꯏꯒꯦ ꯇꯥꯎ ꯅꯪꯅ ꯆꯨꯝꯅ ꯇꯨꯃꯤꯟꯅ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩꯅ ꯅꯪꯅ ꯆꯨꯝꯅ ꯄꯦꯠ ꯄꯦꯠ ꯂꯥꯛꯀꯦꯔꯥ ꯉꯥꯡꯗꯕ ꯑꯣꯏꯒꯦꯔꯥ ꯇꯥꯔꯒꯗꯤ ꯗꯔꯀꯥꯔ ꯑꯩꯁꯨ ꯇꯥꯗꯦꯅꯦ ꯃꯄꯨꯗ ꯀꯀꯥ ꯇꯥꯏꯅꯕ ꯌꯥꯕꯅꯦ ꯅꯣꯏꯅ ꯒꯥꯔꯖꯤꯌꯟ ꯄꯦꯔꯦꯟꯁ ꯃꯤꯇꯤꯡ ꯐꯝꯃꯤꯁꯦ ꯑꯄꯦꯟ ꯄꯦꯟꯅ ꯉꯥꯡꯅꯕꯩꯗꯃꯛꯇꯅꯤꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯑꯩ ꯏꯟꯐ꯭ꯔꯣꯟ ꯑꯣꯐ ꯃꯌꯥꯝ ꯄꯦꯔꯦꯟꯁ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯍꯥꯏꯕ ꯅꯠꯇꯦ ꯅꯪ ꯑꯩꯒ ꯁꯥꯟꯅꯕꯅꯤ ꯃꯄꯨ ꯇꯥꯒꯦ ꯇꯧ ꯇꯧ ꯑꯗꯣ ꯗꯔꯀꯥꯔ ꯇꯥꯗꯦ ꯁ꯭ꯀꯨꯜ ꯍꯥꯡꯉꯤꯁꯦ ꯑꯐꯕꯁꯨ ꯃꯌꯥꯝ ꯇꯧꯔꯛꯀꯅꯤ ꯐꯠꯇꯕꯁꯨ ꯃꯌꯥꯝ ꯇꯧꯔꯛꯀꯅꯤ ꯑꯗꯣ ꯃꯄꯨ ꯈꯛꯇꯅ ꯊꯣꯛꯄ꯭ꯔꯣ ꯅꯪ ꯆꯤꯟꯁꯦ ꯐꯩꯌꯦ ꯅꯪ ꯐꯖꯅ ꯇꯥꯏꯌꯦꯀꯣ ꯅꯪ ꯆꯤꯟꯁꯦ ꯑꯗꯣ ꯐꯖꯅ ꯐꯩ ꯈꯛꯇꯅ ꯇꯥꯏꯌꯦ ꯊꯣꯛꯇꯅꯦ ꯅꯪꯅꯅꯦ ꯑꯣ ꯑꯩ ꯋꯥꯏꯒꯦ ꯇꯥꯎ ꯇꯨꯃꯤꯟ ꯇꯥꯎ ꯑꯩ ꯅꯉꯣꯟꯗ ꯑꯣꯕꯖꯦꯛꯁꯟ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯤꯁꯤꯅ ꯐꯠꯇꯦ ꯑꯣꯕꯖꯦꯛꯁꯟ ꯅꯉꯣꯟꯗ ꯇꯧꯕ ꯃꯤꯁꯤ ꯑꯗꯨꯃꯥꯏꯅ ꯐꯠꯇꯦ ꯆꯒꯠ ꯆꯒꯠ ꯍꯧꯖꯤꯛꯀꯥꯟꯗ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯕꯒꯤ ꯑꯩꯉꯣꯟꯗ ꯃꯇꯝ ꯂꯩꯇꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯉꯥꯡꯒꯗꯨꯔꯒꯗꯤ ꯑꯩ ꯄꯥꯏꯁꯨ ꯄꯥꯏꯅꯤꯡꯗꯦꯀꯣ ꯑꯩ ꯋꯥꯏꯒꯦ ꯇꯥꯎ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯥꯛꯇꯅ ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯑꯩ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯗꯔꯀꯥꯔ ꯇꯥꯏ ꯅꯪꯒꯤ ꯗꯔꯀꯥꯔ ꯇꯥꯕꯗ ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯨꯃꯤꯟꯅ ꯄꯨ ꯆꯠꯈꯤꯒꯗꯕꯅꯤ ꯅꯪꯅ ꯑꯗꯨ ꯑꯗꯥ ꯐꯩ ꯐꯠꯇꯦ ꯑꯣꯖꯥ ꯑꯗꯨ ꯑꯗꯥꯏꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯪ ꯈꯨꯟꯗ ꯂꯩꯔꯤꯕ ꯅꯪꯒꯤ ꯇꯝꯐꯥꯒꯅ ꯌꯥꯈ꯭ꯔꯦ ꯃꯣꯏꯅꯁꯨ ꯅꯪꯉꯣꯟꯗ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯅꯪꯅ ꯉꯥꯡꯉꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯣ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯤꯡꯗꯨꯁꯨ ꯀꯌꯥꯝ ꯐꯔꯛ ꯇꯥꯍꯜꯂꯤ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯝꯐꯥ ꯀꯅꯥꯁꯨ ꯈꯪꯗꯦ ꯃꯤ ꯑꯩꯈꯣꯏꯅ ꯈꯪꯗꯦ ꯑꯗꯣ ꯃꯤꯇꯤꯡꯗ ꯗꯔꯀꯥꯔ ꯄꯦꯔꯦꯟꯁꯅ ꯇꯥꯗꯦ ꯉꯥꯡꯉꯦ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯒꯤ ꯑꯅꯥꯕꯗꯣ ꯇꯨꯃꯤꯟꯅ ꯇꯝꯃꯒ ꯇꯨꯃꯤꯟꯅ ꯄꯨꯖꯈ꯭ꯔ ꯂꯣꯏꯔꯦ ꯅꯪ ꯀꯔꯤꯒꯨꯝꯕ ꯑꯗꯨ ꯑꯗꯥ
apply na chaka chaka bapung mamang na nang dun ba jare meno
ahoy ba duni Nangi da problem kana to nangi haise problem to tumine pu ma ke ma nan koi ma na dun bazai la magi da mata paisa la hori do aduki paisa do na kayam nungai adu mai di ma ta mapuna na ka nungai mapuna jeng emission jeng lawai mai ban nang em oi ai na to bi do nang nala yo phai khan ngadam ni mapuna lawai bi emission fees chapchan la hoi emission fees ka ba nang lising mga nang hele nang na dugang phang sa na ngang to bi at de na least ko nang nang kai do emission gai fees do to bino wa nang ngang to nang kyam khange na nang sugyam na wa nachin phari se kari gino nang ha ka kai wa ngam ni dom ki ma sa kai gino ka kana wa ngam ni dom ki ma sa kai do ka kana wa ngam ni dom ki ma sa kai gino Sathu no pi nang gumana ai ngon usit thoi de bi abra nang nang recording han ka je kana thado thon lo nang ngang oi ya tu school wang sa principal ni recording thado lo yare 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 principal ni recording thado lo nang dom ki to lo